अहानबदेमने मरो अपडेट खरा थमजगे सेनापति दसु इंडिपेंडेंस डे गी मी अमता लाकना खिद्रे सिक्योरिटी पर्सनल अमदी गवर्नमेंट स्टाफ खरा खक लाखी तमेंगलोंग नागा ताबे एरिया सिंगदा इंडियन इंडिपेंडेंस डे boycott तौबदगी पब्लिक अमता लाकना खिद्रे सिक्योरिटी अमदी गवर्नमेंट स्टाफ खरा लाखी हैरी अदुगा यामना मरुइबा अपडेट अमना ngarang numitang security na combined team amana Imphal East ki Porompat PS na koliba Khetrigaud operation saluraga halakpada Nongmei Kapsallakpadagi combined team da yawba 109 CRPF ki quick action team QAT ki constable amanga ki sarukta Nongmei maru na panduna sokre hairi Kuki National Front ki NFP na Kuki militant sing na Naga gi ning tamba numit ki sengdaba numit ta landaraki ba thong adubo United Naga Council akan ba mongda yaningda phongdokla duna ngasidagi hauduna pungkun mari gi toten shutdown lauthokre amasung UNC gi khongjang asi Naga People's Organization NPO na sabutkre hairi ngarang Kuki kulai paiba singna Naga gi laumi ani tamthina hatokibagi thong adubu ansamna mai hauna saurakre Naga gi nahasingna saurokpate control tawba ngamlaroi haina Naga gi mahiroi lup asina phongdokre BJP gi lainga kasi makhoi gi asoiba sing semdoknawagi matam El Susindro na matampi kigani karigumba semdorak tabataragadi mahag BJP de ki tokani haina phongdorak Arunachal Pradesh ki Changlang District Independence Day mangoinana Assam Rifles ki camp militant singna kan momong da attack chatharakre nungalam dai pung 3 mga tabada Longbi village talaiba kunmathoi suba Assam Rifles ki campini operating base ta militant singna attack chatharakpadagi nakalani akanba mong da khuthong naki security personnel singi maikai da sopan amadi asi na yawbagi paw laitri adumoinamak militant singi maikai da sokpa amasung siba yawbagi paw khudaki oina khangmangamdri nakalani na minute kun rom nongmai kamnara batungda militant singna asok pa umang फावरगा चेंजिन क्रे हाइना सिक्योरिटी की सोर्स अमना फोंदोकली हौजिक जिरिबाम द पंदुना लाइरिबा पोथना हापा ट्रक सिंग स्कोर यावरबसु यावद्रबसु इम्फाल तमना जगलगनी हाइना ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन फोंदोक्रे यूनियन असिना फोंदोरकपगी मतुंगिना पोट पुबो गाड़ी सिंग इम्फाल तमना चंगलकपदा खुदोंथीबा थोगनदनबा लेंगा की मरी लेनाबा ऑथोरिटी सिंगना मथौ ताबा सेक्शन थरांग लखुतकदबनी हौजिक मणिपुर मियामना तंगाई फदना चंगदबा यादबा पोचै फंगनदबगी अवाबा मायोकनरिबसे कोहनबगी पांदमदा फिरेप असि लौरकपनी हाइरी लाई पाइबा लुपसिंगना यामलबा नोंमई अमसुंग नोंमई मरुसिंग लोसेंदुना थमले हाइबा थाजनिंगाई ओइबा पाव अमा फंगबदगी CDO कक्चिंग अरोंग पुलिस स्टेशन अमसुंग 46 सुबा AR गे अपुनबा टीम अमना मरी फांगबी कैनल एरियादा थी हुमगी थबक चथबदा खुलाई कया मरुम फागत पंगमले फागलबा खुलाई सिंग अदुदी 9mm गी पिस्तौल 303 गी MLA LMG ama insas rifle ahum single barrel mari tungan ba nongmai singi magazine kontra tungan ba caliber gi nongmai maru round lisingani ga chamaga yankai ga taruk amasung empty case chamaga yankai ga tare ni hairi August 10 ga manga Independence Day ga mari lainana laiba asigi oina President Medal for Distinguished Service PSM amasung Medal for Meritorious Service MSM gi lauthorakpada Manipur gi police personnel target yauri Pausina Makata na haribana Manipur Police ki SI Arambam Lokendroda President Medal for Distinguished Service Pinabalaw Thokpada Yaure Medal for Meritorious Service Pinabalaw Thokpada Yawrak Laba Manipur Police ki personal singa tudi Inspector General Ningsen Worngam Commandant Sarma Devi Khoisnam Commandant Wungpam Kasar Havildar Laibon Lemboy Kom Subedar Irungbam Samsundar Singh Amasung Subedar Birla Singh Surai Samni Chaisigi oina laibasigi President Medal for Distinguished Service amasung Medal for Meritorious Service lauthokpada Manipur gi punna police personnel taret yawrakpada Manipur Police ki maikai digi thagatpa amasung nungaiba phongdoragli police personnel asina duty da commitment ka thokpa amasung exemplary service oiba mawongda mathau pangthokpagi damakta sakhangduna August 10 ga manga Independence Day thoramga Mari lainina India lenga ki Ministry of Home Affairs na Edward Singh asi pina balaw thokpada yawrakibani hairi National Highway da thingma thambadagi truck driver gari manungda siba National Highway singda Kuki singna lisang sina free movement ga thingma thamlakiba sigi sairakta Naga singna economic blockade chotharakiba sina maram oiraga matam sangna Jiribam da panduna lairakiba pot puba truck number MN01 KF 4661 gi driver Nagina Kumar Mahato kauba ama gari manungda siraga leiramkiba asigi thaudang kanana pugadawribage lengang na matam sangna security convoy PB dagi juribam da panduna lerakiba duga chaba phangdabadagi natraga masagi laina leibagi bu oiro truck manungda driver siraga leiramkiba sigi thaudang lengang na pufam thoi loinana National Highway singda free movement gi athing matamliba si Kuki luf ki natraga economic blockade ki khongjang chathariba Naga luf singi wathok lengang na matam chana waroshin purakna ba khona dabadagi pochai puba truck amadi
ꯄꯦꯁꯦꯟꯖꯔ ꯕꯁꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯆꯍꯤ 3 ꯍꯦꯜꯂꯕ ꯐꯥꯎꯕ꯫ ꯑꯊꯤꯡꯕ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯇ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯃꯑꯣꯡꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯆꯠꯊꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯆꯧ-ꯑꯆꯧꯕ ꯀꯣꯡꯀꯨꯠ ꯂꯩꯕꯗꯒꯤ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯍꯧꯁꯥꯅ ꯊꯣꯛꯍꯟꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯅ ꯇꯣꯏꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕ, ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯤꯡꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯆꯧꯕ ꯅꯨꯡꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯂꯝꯈꯥꯡꯗ ꯄꯟꯕꯒꯤ ꯑꯋꯥꯕꯁꯤꯡ ꯇꯣꯏꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯅꯤꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯁꯥꯡꯂꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯕ ꯑꯣꯏꯔꯦ꯫ ꯀꯨꯀꯤꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕꯁꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯌꯦꯜꯁꯪ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯊꯤꯡꯕ, ꯕꯟꯗ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯅꯆꯤꯡꯕꯁꯤꯡ ꯆꯠꯊꯕ ꯌꯥꯗꯦ꯫ ꯑꯊꯤꯡꯕ ꯄꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯌꯥꯊꯪ ꯑꯣꯔꯗꯔ ꯂꯩꯔꯕꯁꯨ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯑꯗꯨ ꯉꯥꯛꯇꯨꯅ ꯊꯕꯛꯇ ꯂꯧꯈꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯤꯃꯥꯟꯗ ꯐꯪꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯕꯨ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯠꯇꯅ ꯁꯤꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯈꯤꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯊꯤꯟꯊꯍꯜꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯑꯊꯤꯡꯕ ꯃꯇꯝ ꯁꯥꯡꯅ ꯊꯝꯗꯨꯅ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯂꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯊꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ RPIAꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟড ꯍꯥꯏꯋꯦꯁ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯧꯖꯤꯛ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯈꯟꯅꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯒꯠꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯤꯚꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯂꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯤꯌꯥꯝꯅ ꯑꯀꯤ-ꯇꯨꯖꯨꯡꯕ ꯂꯩꯇꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯗ ꯆꯪꯁꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝꯗ ꯆꯥꯎꯅ ꯑꯌꯦꯠ-ꯑꯄꯟ ꯄꯤꯔꯤꯕ ꯑꯁꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ NRC ꯍꯥꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯠ PG ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯔꯤ-ꯑꯦꯂꯣꯠꯃꯦꯟꯠ ꯇꯧꯕꯤꯅꯕ MLA RK ꯏꯃꯣꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ JP ꯅꯟꯗꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ MLA RK ꯏꯃꯣꯅ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯅꯤꯠ PG ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯒꯗꯕ ꯏꯝꯐꯥꯜ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ꯫ ꯏꯝꯐꯥꯜ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯁꯦꯟꯇꯔꯗ ꯄꯤꯔꯛꯄ ꯇꯝꯄꯥꯛꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯅꯤꯠ PG ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯑꯦꯂꯣꯠꯃꯦꯟꯠ ꯇꯧꯔꯤꯕ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄꯥꯝꯖꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫